Ahanbamaktada Diamond TV channel yengbiriba Amadi tabiriba singbo niramla thangjamna daram noksari hauzik tharongi makha chathajarakpada lanthokсari ngasigi Rashi Phal Amadi Matam-matamgi Wapham Ahanbada lanthokсari ngasigi Rashi Phal Mesh Rashi afafata yanai asawba amadi angambana chanbiba watpana mangjagani ngangba sakpa poram sinba yetnaba haibana kanaba kharabudi soidana fangjagani Laisha pakhang singi oina haijabadi tabigani Bris Rashi ningjaba thongani wakal thokani oijaba fangani nungaijaba su laigani yeknaba bulakshin bangamgani achumbana khulai oibasu phai huran badai di chakshilu laisha pakhang singi oina pukning penjagani Minna Mithun Rashi thazadana nungaiba fangjagani miyam loinaba amadi makhoigi mateng loba kanagani aruba wafamda naitum warep loba yagani thawyamdi puganu laisha pakhang singi oina laibak thoina fai Karkar Rashi thauna fudokpa yamna kanagani anauba thoramda mai onsin bayagani lengdaba landa tainadanaba sikhang khanganu marup mapangna luna chana tawbigani laisha pakhang singi oina nungshimari fagatli Singarasi wangangba amadi lawsing tanabada akhang ahaigi pautak lawba fagani yetnaramba kharadi farani aningba thabaksu pangani ningbadumak oithokpa yai laisha pakhang singi oina kalakpa yami Kanyarasi ayamba thabakta kanaba irai leiroi mong hadaba napal tawdaba mitopki wa lawdabana yai fagani lunatinaba marupki wa achumbada vuyumpham oyu laisa pakhang singi oina kainaba yaba lei Tularasi pangtharabadi huranbana imungda manghanba yaba khara lei pairaki lawsingdi yamna leibana oiza oithak tanbadadi mikok thongani thabak pangi nungaiba fangi Laisa pakhang singi oina mari fagatli Brisik Rashi wanom thaunom yamna kanaba michang hengatpa amadi arang arak fangbagum laibak phaba numitni yengthibadi lei finganu mateng pangthokpa phai laisa pakhang singi oina nungshiba fangjei Dhanu Rashi kathokpa khara tawbana yeknaba bongamjaduna miyamna yaba thabak pangba yarani lan leiteng fangbadi nungaijaba numitni akawba thausadabadagi mangjaba lei laisa pakhang singi oina ningba thongani Makarasi anam taladi sakchu thokpa watpa asawna fangba yaba panba marup kanungai nadaba laigani pukning leitaradi thabak amadi miyamga leinaba mari fagatkani laisa pakhang singi oina nungshibana chali Kumbarasi ingna amadi nolukna chatpana yai fagadaba numitni ngang shakpa amadi tungi po yatpadi haigani aningba thabak pangnabagi nathak thongbagi wataba fagani laisa pakhang singi oina hamuni aroibada minarasi marup khanba hayu amadi khanthana wangang batau ganu khanthadana wangang batau ganu lam ayambada mai paklani ayetpa yetlamba kokani sendong hengatkani hakchang nungaiba watli thau yamganu laisa pakhang singi oina laibak fagani Ngasigi matam-matamgi wafamda puduna laksari wana migi ngangba wathok oirakani tawrakanu Nagalandgi naga political issue NPI ni hairiba wathok ase loishinnabani haiduna India laingaka wari sanaraklibasi haukiba August thada chahi 15 mapung phakre Nagalandgi oiba wathoksi loishinnabani haiduna asuk sangbu wari sanaraklaga Hauzik chahi 15 mapung phakraba fawada aroiba watupnaba waroishin ama purakpa hauzik fawda ngamdriba karigino Masigi maram sing soidana laigani maram leitanadi asuk kuina kumlaina narba miyoi amadawna ngasi fawba leirakfam sungtok thoktre maram asina hauzik mathang chahi Englishing ani 19 gi anganba sarukta pangthoklagadaba Nagaland State Assembly gi election mamangda Aroiba waroishin ama purakke hairabadi
Jahi kun manga henzilaklaba fawbada waroshin purakpa ngamdriba sigi maramsing thidokpa chumgani. Yumthang nariba saijin lonariba imungda tung tangdu leitadaba fivam leiba ngaihak leitana irang thokpa amasung imung manung mahi langduna leiraga thangnaba imungdasu madugi safu amasung maisa langloidabagi fivam leite. Maram asina yumthang nariba Nagalena ingna chikna leiba state ama oirakpa fai lehennabasu makhatana honafam thoi leishu lehengadabani masina Manipurdasu kanai adubu jingi akaknaba furup amagi lup amana makhoigi area Assam Rifles ki anoba post ama hangdorakadore haibagi wahau yauna Prime Minister na sizinaba pishinba memorandum da Nagaland da chatnariba Constitution yi ngaklo piriba Article 271A bu Manipur da su sangdoktuna chanahan biu haiduna hajarak lagadi chakna aigi chaba wana migi ngangba haibaduni hairak loidabagi maram leibra Asigumba kuraki ina lai sabagi thaudo ohelakadaba wafam ase matungda amuk hanna kangthorakanu wakai kawe wa kairabadi ising changbani afaba oirakloi wa yamnarakani wafam ase kangthokrakpadagi akaknaba district asigi phurup sida wahang kaya songthorakloi jongthorai wahangsing asigi paukhum piba ngamgadra ngamlabasu nabukningdu nungsiruk loidra haibani Nagalengi miyamna makhoigi lupsingna lengakna stakeholder amasung apex bodies singna Manipur da leiriba makhoiga loan lining chaksa yuthak tinaba amasung manaba frup singbo makhoiga amatani haiba haina lobiba khanbiba ngamlabra jahi kun manga henna chatharakliba peace talki hairibasi pankhai leiraktuna panthungpham yauraba matamda masidagi fanglakpa mahaini Chakthung Manipur da leiba makhoiga sakmanariba singi saruk thungbirakadra madumda amuk yamna thajaba thamluba chumloi lamhuina angur chilli haibagi fibam adu tarakani sakchu manarabasu lining laishon amata oirabasu nasana sana leiriba maphamdugi haktheng nariba miyamga nungsi chanana leiminaba hana honakho nungsi chanana leiminaraklaba matamda athapagi miyamgasu afa nungsi mari thamnarakpa honarao amadugi natana masagi khongfam leifamdi khangja dana Nagaland gi wafamda saruk yasilubadi award apa khoilangba masagi sumang sitana migi sumang sitpani haina lawgani tawrakanu leiminariba masel nungsinaba ngamdabagi koktuna atopa state ki miyoi singda socialitary utlunu mina nawa lobiroi haujiksi yamna chawkhalaba akhang ahaigi pikthalaba malemni haijinnaba tawsinnaba utpat tawduna sintharakpa pi amasung tinglakpa pambomdugi chanafam leiroi masini asigi pujarakliba matamatamgi wafam